Mioi ahum Hantavirus namaram oiraga laikidre haina lauthokraba matung virus asiga loina bami gi masing Hengatlakpa yana leire haina World Health Organization na siksinwa thamlakli. World Health Organization makatan hai virus asi miyam marakta paktakna na sandorakpagi chang nemna leiri adumoina mag mathau taba cheksin thorang singdi laukhatpa hore. Virus makalasi uchi amasung utin gi khuthangda sandokpo oibana COVID-19 gumna khanghodana paktakna na sandorakpagi oithokpadi leite haire. World Health Organization na fongdorakpagi matungina Hantavirus hairiba virus makalasi uchi amadi utin na chingba rodent makal singa loina na chatpa virus group amane. Masina miyoibada uchi amadi utin gi masadagi thorakpa flute singa samnarubadagi sandorai. Virus makalasina infect tawrabadi miyoibada anaba ohenbada natana siba phawba yawi. United States ki oina Hantavirus na infect tawraba miyoy singda Hantavirus cardiopulmonary syndrome ICPS thengnari syndrome asida sorhonba wabagi layong sing thengnai layong asi thengnaba mioi sing sibagi chang chada yankhai oiri South Africa gi oina Andes virus haiba virus makhalasi thengnari virus asi mi amadagi amada sokna samnabada sandopagi report lairei Europe amasung Asia da Hantavirus na infect tawraba singda hemorrhagic fever with renal syndrome ISFRS ki layong thengnari